चाइना का लोना बंगम कई अरुणाचल प्रदेश की तवांग सेक्टर दा नौना इंडिया अमदी चाइना लेबाग अनि गी मरकता उंखनरिबा असिगी मरकता इंडियन एयर फोर्स ना ngasi नुमित इनी गी ओइबा एयर एक्सरसाइज अमा अवानु पोलम दा चथगदौरी पावमगी मतुंगिना हारिबे एक्सरसाइज असि इंडिया गी एयर फोर्स ना लान थेंगनबा ngambagi पांगल अमदी लाल गी दमक सेम सादुना लैबदु उन्नब पांदमना पांगथोकपनि अदु मोइनमक अतोप पावमगी मतुंगिना हारिबे एक्सरसाइज असि इंडिया अमदी चाइना अनि गी मरकता नौना थोलकलिबा उंखनबा असिगी ममांगदा लेपखिबा मरमना मरी लैनदे हाइरि पांगथोकदौरिबा एक्सरसाइज असिदा इंडिया गी फ्रंट लाइन फाइटर जेट यावना सुखोई 30 अमदी राफेल जेट न चिंगबसु सिजनगनि हाइरि बिहार की सदन डिस्ट्रिक्ट हु चेंब यू थलुबदगी ngasi yu mioi mari amaga lekhidaba galona punna lekhidaba mioi 53 sukre mioi kaya amana manang po hospital da pukutuna laikanari haire thangdo gasiga mari lainana hojik chathariba Bihar Legislative Assembly mi from the opposition gi BJP MLA kya na lengakta maral kya sikhibani ngasi humni chanba Legislative Assembly mi from gi mangoyana Assembly gi gate mamangda lenga ki mayakta BJP की MLA क्या ना खोलाव क्या लाउदना अमदी मकुत पोस्टर न सिंग मपाइदुना खोंजंग चंगसिन की हिरमसी की मतंगदा बिहार लेंगा न तुमिना लेबगी मोता सप्रा लिकर केस चेनरिबा मियो सिंग कनाकरानो हाइबे पुथो हाइना खोंजंग चंगसिन की हरि अमुकोना अमुकोगो चबिनरिबा क्लब सिंग का कुसम नरगा क्लब सिंग अदुना कोनबा मफम द लेरिबा युमद लेबा सासन सिंगबु लाइंबिबा अमदी हिदा कापथोक पिबगी थबक चथदुना लापगी सरोग अमु ओइना All Manipur United Club Amukogi Media Makada Thamaiban United Club na Veterinary Department gi Makada Imphal West ki manung challiba TUC gi area da mass anti rabies vaccination awareness program among asi Kangzabil Lerak Youth Club Thamaiban da pangthokre vaccination gi program asida hui hodong punna marfu romda hidak kapthok nogi pandam thamle ayamba yumthong kuding do hui hodong loirabasu matam chana laing biwa amadi नाद्रब सुनिदा काथोक पिबगी थबक तौबगी चांगदी यामना नेमली मसिना एकोई खुदिंग द खुदोंग थेनबगी मचागा मो हेले मरम अदुना लेकाई लेकाई की क्लब सिंगना इसा इसागी लेकाई की मियामना लोरिबा हुई हौदोंग सिंग हिदा काथोकपगी थोरम पाकल मिनरसी मणिपुर लेंगा की वेटरनरी डिपार्टमेंट का कुसम नरगा मखाताना TUC की एरिया दा वैक्सीनेशन की थोरम मसी चथगी गनी हाइना अमुकोगी सेक्रेटरी पब्लिसिटी लाइसम कृष्णचंद्र खमन्ना फोंदरले Southern Angami Public Organization Sapona Manipur gi Mao gi Khonja sing Southern Angami area da changbada athingba thamkiwa aduga mari lenana pamdaba thodok thoktanaba district administration na local pam thokpa tabak local agani haina pongdokre Kohima district ki DC Sanava Sina media da pongdokki bagi matungina leiriba case asi traditional boundary gi case amani district administration na yoi amatabu masagi mafam da changbada athingba thamloi Law and order kahendana thamnaba ahenba section tharong lokot pagal loina na Manipur gi Sanapati district ki DC ga su paw phonaduna hairiba mafam asida mathau taadaba natna maram leitana changdanaba thajaba pirik le hari panbayabadi chahi sigi March thada lamgi wahoga mari lenana Manipur romdagi lakpa makal khudimaki gari sathok chasin tawbada ban tawduna miyam da kudong chadaba kya nangan kiba leikrabani nakalamoramda Naga Student Federation NSF na Southern Angami Public Organization Sapogi Hongthang asi amuka hanna khana nainanawa appeal tawkre NSF ki president Kewan Yun Tef na ngarang thokpa cherol amagi matungina kumai gi matam oiba amadi yumda kumai yawba chanagadaba mairoi singi yenglaga hariba wari osi amuka na yengsan binaba appeal tawrakle FIFA World Cup lisingani kunitugi ngasi nungaramdai pung 35 makhaida France amadi Morocco ani gi marakta Qatar gi Al Bayt Stadium da sanakiba semi-final match ta France na Morocco go goal ani sinoda matiba pirum leba matung cup asigi final match sanana basem sakre France ki goal ani adu match hawlakpa minute manga chappada Theo Hernandez amadi minute mudrama pan chappada Randal Kolo Mauni anina amumam chanduna France po final da changba ngaman ki kab asigi final match lagliba tang 19 gi numidang pung 9 makhai tabada Qatar gi Lusail Stadium da pangthoktuna Argentina amadi France ani gi marakta akanba lamba thaina gadori semi final match ta mathi horoba team
Croatia amadi Morocco anina ahum suba position gi damak lagiba tang tara taretta Khalifa International Stadium da lamba thengnagadawri ngasi nong alamdai pung 12 makhai da sanakiba FIFA World Cup ki semi final match ta France ki mokota maithi hogi damak Morocco ki timbu nungsi saba amadi pamjaba miyo singna Brussels da police ka mungna khre adu moinamak lamdam adu ki police na matam chana irang adu makha tana tholkadabdagi laksin ki hairi Morocco ki timbu nungsi saba miyo chamarona match ta maithi hogi damak pata hogdi amadi cardboard na chingba kya mai thaduna pen da phungdoki adu moinamak police na water cannon sizinaduna mai adu mutatki irang adu ga mari lenana police na miyo kya detain tawduna thamki pawmugi matungina thokri irang adu thoina pakanai oidre hairi haukiba pung konmari de India da nongna miyoi chamaga marfudara taret covid positive oiba thenaki leina asina maram oiraga chupnagi miyoi ani laikide pagalapgi changcha marfudara nipan dasmik nipan sino da lengdra leiri apunba confirm case na koti mari lag nifutaruk lising humbudra manga samri nifutaret yokre case active case masing hantharaktuna lising ahum chatret humbutaret leikre leina asina maram oiraga laikidaba apunba mi gi masing lag manga lising kunthra chatruk humdoi sukre leina asidagi naba faduna discharge tawkiba migi masingna koti mari lag nifumatoi lising nifumatoi subna taratare sukre leina asidagi ngakthoknaba vaccine kapthokiba apunba migi masingna koti chani taramapan lag humbudra nipan lising marfunithoi henkre malengi oina covid laisana khwaidagi hena sohallaba lebak singi manungda USA na hanba India na anisuba amadi France na humsubda leiri awang nongpong state ki oina Assam na hanba Mizoram na anisuba amadi Manipur na humsubda leiri